Army officer Anina ngasi ayuk Moreh Oiriba Phibam gi Matangda Hakthengna Yengshenkhre. Moreh da ngak senmagi thabok chathariba State Security Force amadi Central Security Force ki mathakta kuki militant chingna ngaihak leitana nongmai amadi bomna chingma kapsinduna attack tawbagi thabok chatharakliba asigi matangda ngasi Army officer ani helicopter da Moreh da chattuna Moreh gi Houjik Oiriba security gi Phibam Hakthengna Yengshenkhre. Ngasi ayuk pung 12 makhai rom tawa matamda mantri pukri da leiriba IGR South dagi helicopter da co commander Lieutenant General S Sahi amadi Major General Moreh da thungki Army gi lusingba ani asina Moreh da yoba matamda ahanbu oina mafam aduda ngak semagi thabak achoba thodang loriba Manipur Police ki Senior SP Combat Colonel Nectar Sanjembam Taruk suba MR IG Jogechanda Sanasam Special Commando gi SP TS Kunja Tombi amadi BSF ki makok thongmu singa unaduna Moreh border town ningthina ngak senmagi thabok paikhatnabagi matangda wari sanakhi hari. Masigi matangda Indian Army gi lusingba ani asina Moreh da leiriba tongan community gi leader sing DC Technopol amadi mari leinaba official singa unaduna Moreh da sandi puroknabagi matangda wari sanakhi. Army gi lusingba ani asina kuki militant singna ngahak lektina nomai kapsilaktuna landa silakhiba mafam kharasu chatuna yengsiliba matungda ngasi nungthil Imphal gi namak helicopter da Moreh thadokhi hari. Paukse asina Moreh da leiribo police officer dagi phangma paugi matung inadi ngarang numidang dagi hauna Moreh da makha tana kuki militant singna nomai kapsinduna landa bagi thabak lepkhre area domination tawbagi thabak Houjik Moreh da leiriba state amadi central security force na magi pakna sangchilli. Moreh da leiriba state security force amadi central poster nomai kapsinduna landa silaktiba asi maru oina Myanmar dagi sangchilakpani nomai kapsinba loirba matungda amuk Myanmar da sangchinkhibani maduna makoina chathok chasin tawba yaba mafamsing khangdoktuna ngak senmagi akanma thabak Houjik chathari haiba wafamsu phongdokhi. Amaromda Bharat ki president na Manipur gi sanaroi anira Arjun Award khusinnakhre. Ngasi New Delhi gi Rashtrapati Bhavan da pangthokpa National Sport Award yenthokpagi thoromda Bharat ki president Draupadi Murmu na Bharat ki sanaroi 13 ta Arjun Award aduga coach 9 da Donosa Award khusinnakhre. Manipur gi Wushu sanaroi Naurem Rosibina Devi amadi hockey sanaroi Prokhamam Susila Chanu da Bharat ki president Arjun Award khusinaduna mapung phaba ikai khumnaba utkhi.